ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯈ꯭ꯋꯥꯏ ꯁꯤꯠꯇꯕ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯑꯆꯥꯄꯣꯠꯇꯣ ꯂꯩꯕ꯭ꯔꯣ? ꯑꯉꯥꯡꯗꯣ ꯌꯥꯝ ꯄꯥꯝꯍꯧꯔꯦꯅꯦ꯫ ꯃꯁꯤ ꯀꯗꯥꯏꯁꯤꯗ ꯇꯥ ꯆꯥꯎꯕ ꯃꯅꯥꯎꯁꯦ ꯍꯟꯗꯛꯇꯤ ꯂꯩꯃꯟꯗ ꯇꯧꯕꯅꯦ꯫ ꯍꯥꯟꯅꯒꯤ ꯁꯦꯟꯅꯔꯁꯨ ꯈꯔ ꯍꯧꯖꯤꯜꯂꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯄꯤꯊꯣꯛꯆꯔꯒꯦ ꯇꯥ ꯆꯥꯎꯕ꯫ ꯍꯣꯏ ꯀꯩ ꯂꯧꯒꯦꯕ? ꯍꯋꯥꯏ ꯆꯅꯥꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯈꯔꯒ ꯄꯤꯕꯤꯌꯨꯕ꯫ ꯁꯦ ꯅꯪ ꯁꯦꯟ ꯁꯤꯡꯗꯕꯤꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯍꯛꯇꯨꯅ ꯁꯤꯡꯗꯣꯛꯎ ꯁꯦꯟꯗꯣ꯫ ꯍꯣꯏꯗ ꯇꯥ ꯆꯥꯎꯕ ꯅꯅꯥꯎꯅꯤ ꯀꯩꯗꯧꯔꯒꯦ ꯁꯣꯏ ꯁꯤꯡꯒꯦꯁꯦ꯫ ꯗꯨꯀꯥꯟꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯑꯣ ꯂꯩꯌꯦ꯫ ꯀꯩ ꯂꯧꯁꯦꯕ ꯏꯕꯨꯡꯉꯣ? ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅꯕ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯈ꯭ꯋꯥꯏ ꯁꯤꯠꯇꯕ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯑꯆꯥꯄꯣꯠꯇꯣ ꯂꯩꯕ꯭ꯔꯣ? ꯂꯩꯅꯤ꯫ ꯂꯩꯕ꯭ꯔꯣ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯉꯥꯡꯗꯣ ꯌꯥꯝ ꯄꯥꯝꯍꯧꯔꯦꯅꯦ꯫ ꯁꯦ ꯈ꯭ꯋꯥꯏ ꯍꯣꯡꯕ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯁꯨꯡꯁꯤꯠ ꯁꯤꯠꯇꯕ ꯑꯆꯥꯄꯣꯠ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯕ ꯁꯦ꯫ ꯄꯣꯠ ꯂꯩꯒꯦ ꯗꯨꯀꯥꯟ ꯂꯩꯕꯤꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯀꯩ ꯂꯧꯒꯦꯕ? ꯆꯨꯔꯨꯞ ꯑꯝꯇ ꯂꯧꯒꯦ꯫ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦꯍꯦ ꯆꯨꯔꯨꯞ ꯄꯤꯌꯣꯒ ꯍꯥꯏꯗꯅ? ꯑꯩꯒꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯅꯠꯇꯦ ꯀꯥꯏꯅ ꯑꯣꯏꯔꯝꯅꯤ ꯈꯪꯉꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯈꯪꯉꯤ ꯅꯠꯇꯦꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯅꯥꯎꯄꯥꯒꯤꯅꯦ ꯑꯩꯈꯣꯏ ꯁꯨꯝꯕ ꯑꯍꯣꯡꯕ ꯇꯧꯕꯖꯥꯠ ꯅꯠꯇꯦꯗ ꯑꯣ 3 weeks later. ꯇꯥ ꯆꯥꯎꯕ ꯃꯊꯪ ꯊꯥ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯩ ꯅꯅꯥꯎ ꯁꯣꯏꯗꯅ ꯁꯤꯡꯖꯔꯒꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯇꯪꯒ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯅꯅꯥꯎꯁꯨ ꯂꯩꯇ ꯇꯧꯕꯅꯤ ꯁꯤꯀꯤ ꯑꯃꯅ ꯍꯥꯡꯖꯕ ꯗꯨꯀꯥꯟꯁꯤꯗ ꯅꯪꯅ ꯂꯨꯄꯥ ꯌꯥꯝ ꯁꯣꯠꯆꯜꯂꯒ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯝ ꯉꯝꯗꯣꯏꯕ ꯇꯥ ꯆꯥꯎꯕ ꯍꯟꯗꯛꯇꯤ ꯁꯣꯏ ꯁꯤꯡꯒꯗꯣꯏꯅꯤꯗ ꯍꯟꯗꯛ ꯄꯤꯌꯣ ꯍꯟꯗꯛ ꯂꯣꯏ ꯁꯤꯡꯇꯣꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯇꯣꯛꯑꯦ ꯑꯩ ꯗꯨꯀꯥꯟ ꯂꯣꯏ ꯇꯣꯛꯑꯦ ꯄꯨꯟꯁꯤꯒꯤ ꯐꯪꯉꯔꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯅ ꯑꯩ ꯅꯪꯖꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯅꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯋꯥꯔꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯈꯨꯔꯨꯝꯖꯔꯤ